Chursampur ki Zelmon village da sathakiba operation da bomb kakna bu khulai yauna nongmai taret amadi maru sing phagatpa ngamkhre Sahi asigi me ahumdagi lamdam asida thoglakliba kangluk ki irang asiga mari leinana security force na Chursampur da sathakiba operation da ahanbo oina sophisticated nongmai yauna khulai kaya phagatpa ngamkhre Ngarang Assam Rifles amadi Indian Army ki apun makangbu na Chursampur ki Zelmon village da sathakiba operation da tongan ba nongmai taret phagat pangamkhibani hairi phagat laba nongmai sing adudi M4 assault rifle ama magazine ama konana 9mm pistol ama stand machine gun ama 9mm ki country made pistol ama 0.kungani thoi ki country made pistol ama bomb kapna bukulai amadi nongmai maru sing ni hairi Nakal amaromda haukiba pung kun mari ki manungda security force ki kangbuna tongan ba mafam sing da sathakeba operation da nongmai nipan maru chani ga tara ga taruk Phagtkhre ba loinana miyoi lising amaga chamri manga detain tauki haina Manipur police ki control room da ki thador pacherol amana hairi